ngasi phongkiba tongan manipuri se phongsing amasum thokiba thawdo wathok digi maruoibi I pausing khonga saraga manipur top channel gi maikei digi myamna thamjegi ahanbada hauji Russia amasum Ukraine anigi marakta tholiba conflict gi matangna myamda update pijage myam yeng taminasi Russia Ukraine lan gi wari sanaduna ingtapa warration puraknaba EU na taksinkre numit marini lan lepnaba appeal tawkre sohai Russia amasum Ukraine gi land leba anigi marakta wari sanaduna ingna warration puraknaba African Union's EU na appeal tawkre African Union's Commission gi chairperson Mosa Faki Muhammad leba punumita Russia gi foreign minister Sergei Lavrov ka phone wari sanabada appeal sitawkibani Muhammad na Twitter post amada haiki madudi Russia gi foreign minister Sergei Lavrov ka phone wari sanabada international law ikai khumnaba mathautai habu wafam ayaki maikei digi thamki amasum Russia amasum Ukraine gi conflict wari sanaduna ingna warration puraknaba taksinkri Ethiopia da leiba Russians embassy gi matungina Lavrov na Ukraine Russia na sathariba special military operation ki maram singamadi pandam singi matangda brief tawki kumza English singaniga anigi July da linkhat kiba member yankhaiga manga leiba Pan African bloc asigi headquarters Ethiopia gi capital Addis Ababa da lei sairaksida Orthodox Christians learning chatpa singi senglaba sayol manungda numit mari ni humanitarian aid corridor sing hangnabagi damakta lan lepnanaba mari lenaba kudimakta appeal tawi amasum club saradu New York da leiba UN headquarters da lakliba visitors in ihan han uba phangba posani maduna malemgi body si marata pa phibam lakhanana bo honabigi asset pandam lei haibisi ulibani haidi Eastern nakshilakpaga loiroina na nongpok thangba Ukraine Russia na lan kansilakpadigi UN sipna humanitarian corridor hangba si yamna maruoi haki lan leplingai manungduda misam sing haujik leidiba lan kalliba mafam sing natragana lan kansilakpa yaba mafam sing digi hondokadabani amasum Mariupol Donetsk Luhansk amasum Kherson ngumba khudong sadraba mafam sing de humanitarian mateng sing phangangadabani UN gi top official asina makatana phongdorakhibada Ukraine gi city sing asida humanitarian mateng mathok tab mioi millions mari hena leidi numit mari ni gi Easter gi matam si mioi bigi thawai kan mamari Ukraine gi conflict losil hanana makatana wari sanabi gi khudong sabu hengadabani haina Guterres na makatana phongdokhi masigi mamang UN humanitarian chiefs Martins na Orthodox Easter holiday nakshilakpaga loinana ceasefire puraknabagi chapchar matam lakle haina phongdokhibani amaramda Ukraine satharibi special military operation gi anisuba tangkak yumsagaisa numitagi hokre haina Russia gi foreign minister Sergei Lavrov na phongdokre media report singi matungina Eastern Ukraine satharibi operation ado Donetsk amasung Luhansk ki miyambu mapung fana liberate tawnabagi pandamdani Russia today ki report magi matungina Russia's National Defense Control Center ki makok Mikhail Mizintsev na leba pupanomita phongdokhibda Russians forcing na Mariupol gi Azovstal steel plant na Leiriba militant sing amasum foreign missionary singda lan sokna na leptuna khulai thadokna bagi kudong saba ama amuk hana pikre haina pausna makhatana phongdorakli Makasa tarakpoina to papam na Ukraine bu ani thokna khaidokna Russia na henba lanmi thomjinduna landari haidi Ukraine da landari ba Russians masagi araiba military mapangal sejnaduna anobo tangki lan hobu oina Ukraine bu ani thokna khaidokna ba kana honari industry marang kaina lebe Ukraine gi nongpok lamda masi tokhaina tahanaba gi damak Ukraine gi sarkar na control to bu city amasum town singda kan attack tawri amasum henba lanmi kyasu thajilakra haidi Maning makha tamle haina laukthokraba Luhansk amasum Donetsk na saba Donbas hairga khangnaba lamda masi rebel singna khudum chanba khara amasum Ukrainian sarkar na khudum chanba khara leiri haukiba sahi nipan sida rebel singa lan sokna duna lakpa Donbas ki boomerang shape oiba front line da Russian forces na akan mamong na attack tawri Ukraine gi capital Kyiv khudum sanana bhona bada maithi kiba Russian president Vladimir Putin na Donbas lamda masidi sungsoi soidana tokhai na tahana na bhonari
Donbass yamna maruoiba hithangpham city oiriba Mariupolda steel plant amada leiriba Ukrainian forces Pullap hatoknabagi pandamda Russians military na asoba bomb sing thadaba haukhre so hairi misam kyasu sangjafam lawruga leiriba kilometer taraga mathoigi area konba steel plant asida Russia na bomb attack tawbada mi sa kya leiba hospital amasu kaikhre hairi Ukraine gi generals staff na phongdorokibagi matungina Mariupol gi Azovstal steel plant leiriba Ukrainian troops sing maithiba phiba haibis Russia gi haujiki oina khwaidigi maruoiba thabak oire hairi frontline singda asonma mafam sing thiduna Russia na attack tawri haina generals staff na sohaiki Ukraine gi nongpoklom da leiba Kharkiv amasung Kramatorsk city singda suja Russia na yamna tamthina attack tawri Donbass ki nongchupta leiba Zaporizhia amasung Dnipro Russia na missile attack kya tawri Ukraine gi President Volodymyr Zelensky na lan asida Russia na areiba langsilakli haina phongdokhi lan gi damak masa khinglaba Russian forces ayamba Ukraine na thajilakli amasum ngamkhaida leiri aikhoi gi mayokta lam soknanabagi damak makhoina araiba makai insilakli haina Zelensky na ma ki numidang khudingi thadokpa video paujel phongdokhi Russia na military site khakta da attack tawbani haina claim tawrabasu makhoina residential area da makhata na target tawduna Mr. Singhali lana sida Russians army CP3 bi da khwaidigi sokhataba masum migi mataw oigadaba army ni haina matam pumbigi oina itihas ta izare haina Zelensky na haiki Mariupol gi steel plant leiriba Ukrainian defenders singa siga jail da namsindu leiriba pro Russian party amagi leader Victor Kushnasi hain hawdokpada Russia gi makedigi pakhum amata piraktri haina Zelensky na ki maraksida United States ki senior oiraba defense official amana hawki bapum kun gi marisida Russia da Ukraine landana bagidamak battalions technical group hairaga khangnaba combat unit ani khaksu pushilakre haina phongdokre masi tharaga Ukraine gi kham sum nongpokta landaba da yauriba Russia gi apunba unit masingsi humdraga nipan yokre masi mamang sayolda humfuga manga oiramani hairi US Defense Department na thajabagi matungina lan asi hawbu matamda unit amada lanmi satre sanipan oiki maramaduna haujik season ariba lanmi masing silising yang khage manga dagi humfuga ni thoi fawbu oigani so hairi European Union's EU official amana so Donbass Russia na Leiriba ki khunek lanmi lising taradagi lising kun faw pushilakre haina phongdokhi makhoi si Russia gi private Wagons group ki fighters sing amasum Libya da lan sokna duna lakhiba Muslim fighters sing ni so hairi maning makha tam leiba amadi mayok ta landa duna khaidokna na honariba thauksilasida nungsuk lepak sina kana yaning da phongdokla duna Ukraine gi mafam makata na mateng panggi thabak sathari United States ki President Joe Biden na numit kharani sida anauba khulai gi package ama lauthoklagani haina thajadi masida ahenba artillery ama amasum ammunition yaugani haina makhatana maming matha takthokidaba US official amana haiki Lushilakpoina ten mafaw mana China da leba Philippines ki inboy quarantine tawbada sire China da leba Philippines ki inboy Jos Sitosta Roma na COVID-19 gi quarantine tawringa de Syria haina official source amana phongdorakli mak masagi sei humdraga mari sure Roma na China da matam sang lereklaba miyoini mak English ngani ga taraga turki matam na China da Philippines ki inboy oina laktringai mamang da ABC News ki correspondent oina ma miyoini so haidi ado haujiko ina di mem paus matang ase lusinjargi amasum pathoksa gi soi ki lan ki bi yawr sum yam na pigani matam ge ba maroi bi pausing sum yam da le play tan update pizara ke haina channel sigi makedi gi myam gi mafam thamjari and thank you